Ima imoinu irat wahi khonthok mayek haiduna haukiba tang 38 December yumcha kaisa yaifaraba imoinu numit asida mafam kharadang ireicha khwai taragi mafamda thamjakiba asoi aran yorbasu ngakpigani makha walhauba soipiga khara sumthokchaba madudi Sar Surachan Singha KCSI CBE haibasida CBE haibadi Commander of British Empire haigadabani thamjari mathangda Kangleipakki Ningthauron Puwarida 33 AD Nongta Lairen Pakhang Batagi Hauraga Nipumapan Suba Ningthau Maidingu Charai Rongba Pawbada Khista Kum Lising Masatria Sukna Mapan Maidingu Ningthau Singi Ming Ima Miti Lona Tholamki Adubu Pamaiba Ningthauna Mayang Guru Shantidas Taja Duna Guru Oirubadagi Shantidasna Haiba Kudingda Chummi Lali Kantharuba Tawdana Ji Yatokiba Ji Haiduna Yashinaba Mitok Mirancha da Guru Oiruba Mitei Masa Ahan Basu Ningthau Pamaiba Garibanewaz Maharajni Ningthaubu Maharaj Kaukibasu Garibanewaz Maharajna Ahan Bani Haujikti Mitok Miran Chanabu Hairabati Asum Aran Kantharu Butawdana Hekta Ji Haiduna Yasinaba Haiba Angamba Mitei Masa Kaya Thorakle Cheksinna Yangbiyu Kangleipakki Namkhai Khwaidagi Pak Chaurambasu Iningthau Pamhaiba Matamdani Hairi Kangleipakna Mangtharakadaba Mutkadraba Marol Marang Takadabagi Thawongsu Ningthau Pamhaibagi Matamdagi Ahobani Aduga Leipak Miyam Asina Apang Tagadaba Nongsagum Oiramba Kangleishana Uchi Masada Hanjingadaba Matamsigi Ahobasu Ningthau Pamhaiba Garibanewazgi Thausil Matamdagi Ahoba Oigadori Khaminasi Masidi Matang Aswaida Tensinjarge Kwai Punamapu Nolukcheri